Chief Minister Imphal Khemsan ki Kangpokpi Khongsit Kamari Lena Makhan Get Amadi Kanglatongbi ki area da Meeyam Thoraktuna Naga Hatkhibagi Achumba Wayel Puthok Haiba Khollao kya Laokhre Amarom da Chief Minister ki Kangpokpi Khongsit Kamari Lena Makhan da Hangwa Relief Camp ta Sangjaduna Lanjenari bus singa unabagi Thorang Toromba adusu cancel tauke Chief Minister Imphal Khemsan ki Kangpokpi District Headquarters ki Khongsit Kamari Lena Masing Yamlaba Naga ki Meeyam na National Highway number 2 ki Kanglatongbi amasung Makhan Get ki area da Thoraktuna lambi ki Nagyata Pareng Lengduna lepki Maduda Pandaba Thoguk Singh Thoktarba Central Amadi State ki Masing Yamlaba Security Personnel Singna Akan Mamong da Ngak Senduna Section Thorang Lokhat ki Tanjadu da Kangpokpi tamna lakiba convoy da Naga gi se sosina lusingduna Naga taruk tamthina Hatkhibagi Achumba Wayel fangadabani misang mikhai naiba yaningde Chief Minister lakpa yaningde we want justice Haiba Khollao kya laushin ki Amarom da Chief Minister ki Kangpokpi Khongsit asiga mari lena Makhan da Hangwa Relief Camp ta changduna lei lanjanari basinga unanabagi thorang torombadu Joint Tribe Council ki Working Committee na athingba piba leikiba maramna Chief Minister na Makhan da sanglambagi thoromadu cancel tauki ngasi sangshin kiba khongjang adu gamari lena konsa khulgi chairman di Adam na haikibada Manipur mahausa gi tangdu leitaba phibam hanjelak paibasi leiriba yalomi singi apabani aikhoina sangsiliba khongjang asi yalomi amasung Manipur kan saibani dimana si phangnaba honaba haibasi Chief Minister gi mathaunei Laibak Thibadi Madu Ona Tainabada Chief Minister na Saliba Khongsit asi Manipur Thugai gi haina satpaga manai kukidigi thangba ki gana hairakpadage Kangpokpi tamna satpa ngamlaga Naga gi misam taruk Hatkhibagi Achumba Wayel Puthokke haibadi khande maramaduna Chief Minister gi Khongsit asibu yaningdaba phongdok poina khongjang asi sangsin bani haina adamna phongdokki aduna lakpiriba Meeyam ichulong Meeyam yellow pro Meeyam bo harauba nungai phongdok sabni anytime Asiguma tabak si sumana laire hai matam dam Meeyam cooperation piraga akoi iramda Manipur se akoi kandabi yade ngasi akoi Meeyam thogli base still now Meeyam na thogli base iramda Manipur se kanse iramda Manipur se akoi yellow pro ji kanse hai na akoi thorakpani Manipur se kanbagi Manipur kanbase iramda Manipur kanbase CM ki responsibility na tabra CM ki responsibility ne adubu hojai phawda Manipur kanbagi Wakan later than a Mizami Kainaba, Kuki Tanguena, in my top in Masali. I don't see a quaggy, a Siba Mitero, a Sibaki, Justice City, was it proud of them? Puthok Kande, I don't know Manatari Contra, a question Yaning, the everything, a quite from the 7. Now, Piro Meeyam, Yam Nuare, Taka